आकाशवाणी इम्फाल R.K Gorani na pau pajari ahanbada maroiba pau BJP ke National President JP Nada na hairi Manipur awangnupo rajya sigi manungda masa maromdon lepseba ngamba gateway ama oirakli Rajya Haksil Vibhag ki Director Dr. K Rajo na hairi Manipur da hauju faubada Omicron gi case amadagi hena thengnadri amasung laiba asta Omicron gi anoba case lep na hengalagli ba asi yenglaga Haksil Mantralay na masidai ngak thokna ba akan mathabuk paikhatle Laibag asta COVID-19 anoba variant Omicron sandoroliba asidagi ekoi punamuna section matangai fadre maram aduna miyamna athup matamda vaccine dose suna kapthopiyu amasung atupa miyoi singbusu vaccine kapada mateng pangbinaba appeal tawjari Laiset aise ngakthonaba face mask upiyu phutaru ke social distancing thambiyu mai mit amadi khosa sengna hamdok piyu COVID-19 na mai leneba e pau singidamak national helpline number sing 01123978 8046 amasung 1075 ta aduga Manipur helpline number 03852411 668 amasung 18003453 phone tawbiyu Haujik mapungoiba pau BJP ke National President JP Nada na hairi Rajya ki BJP na lusingba sarkar asina Rajya asibo drug tagi sports ta insurgency dagi sakhotpa masung tangdulai tabaromda aduga encounter dagi santi romda onthorakli Rajya asigi nupi singna laiba ki miset hengat hale haina sumhangna phongdokhi Kaksing dangang pangthoki ba yubo rally da wangang bada Sri Nada na hai narol sing asigi sakti am thai thoi sing thobe kaya adu thabak to onthok kadabani Magna hai Pradhan Mantri Narendra Modi ki lamsing makhad awang na lamdamda Manipur asi masa maromdo lepsa na gateway amani Sri Nadan hai naro lising amga sahum hena khulai thadoktuna mausagi iselati lakhiba asi anoba Manipur gi mai thongni Sri Nadan hai Manipur hauji paliba sarkar asidi double engine gi sarkar ni magna hai Sri Birena lusing ba sarkar asina miyang yai fana ba thausil tharum kya paikil pagaloina na sarkar na paikhat pa scheme kaya gi kana basing adu yumthong khuding da yahona ba go to village go to hills na sing ba paikhatli magna hai narol singida maksu startup state na sing ba paikhatli Rally aduda Mukhyamantri Nothoman Biren Singh BJP ke National Spokesperson Sambit Patra Rajya Sabha ki MP Laisemba Sana Jauba BJP Manipur Pradesh ki President A Sarda Devi Works Mantri TS Besojit amsung dol gi makok thongba lusingba kaya su saru yakhi BJP ke National President JP Nada bo taram opo oina Bharatiya Yuva Morcha Manipur gi Karyakarta singna Khongjongwar Memorial Complex ta kaksing phawba motorcycle rally amasu satkhi Rajya Haksil Vibhag ki Director Dr. K Rajo na hairi Manipur da hauju phawda Omicron gi case amadagi hena thengnadri Imphal da ngang thokiba chirol amada Dr. Rajo na hai miyoi aduka sokna samnaramba pumnamak masak khangdokle amasung test thawbagi thabak chathari Omicron variant asi ate COVID-19 ni variant singa yengna bada yamna sandokan bo oibana COVID ki appropriate behavior sing mapung phana ngang na chana basu mangna appeal tawri Face mask upana COVID ki variant makal khuding makte ngak thokpada ninthina kana ba fangi hareduna mipung khuding mangna face mask sung soichodan umna basu mahang hairi aikhoina mi pai ba pokpagi mahuta COVID ki vaccine kap thoktuna physical distancing khud samdi mai mi tarotana na thamduna isa amasung miyambu aso engam thondana ba honesi hainesu cheroladun hairi Amaromda Manipur da hauki ba pung kunmei da COVID ki anoba case taratre thengnaki Rajya Haksil Vibhag ngarang thokiba cherol ma da hai puna sample lising amaga chani yangkai mari test tawda mi 33 positive oiba thengnaki haiba matamas ki manungda rajya asi COVID amata positive oiba mi amata sikhide COVID positive oiba mi 30 thoina ngarang nawa pharakhi boloina na laina astagi nawa pharapgi sangchan ma purani pandasmik ani tarukni hauju active case samang ma phudra lairi Manipuri cinema na chay yangkai sorokpaga mari laina na chathariba palantharungi sarok am oina ngasi Manipur gi cinema da maming leireba mi kontra mathoi Manipur State Film Development Society na taramna okani Tharomasi Palace Compound leiba MSFDS ki auditorium da pangthokani tharomda Rajyapal Lagane Sanam Rajya Sabha ki MP Maras Laisema Sana Jawba saruk yagani tharomda mari laina na short film Morchi leba ming selam de mami sami utkani
Manipur State Kala Academy Imphal Sinun Hijam Angahal Singh Memorial Lecture Lesson Kun Mathoi Imphal Konung Mamang the Labor Directorate of Art and Culture gi Artist Dormitory ngasi pangthokani ngasi ki thorma tu da sangna riba critic amasung Manipur State Kala Academy Award Professor Polim Nabasandra Singh na Manipuri Literary Culture Oral and Written Habiram da lecture pigani thorma tu da site ki lam da sangna riba amasung Manipur State Kala Academy Award Longjam Joy Chandra Saruk Yagani Tabiriba Pawasi Akasbani Imphaldagini Leiba Gasa Taski Kuntarukti Nomada Lising Taragi Matakta COVID-19 Anuba Kes and Galiliba Asig Yanglaga Masibu Karam Laxing Gadig Haibudu Haxel Mantralena Kupna Yang Silly New Delhi the Pambusing Unabada Kendrick Haxel Joint Secretary Lap Agarwal Nahai How's Pow the Leiba as the Omicron Anuba Kes Samapan Umpumato Tenere Masi Manunda Sahun Kun Am the Lang of Matunda Nava for Cray Magna High Omicron Anova case quite missing am the Teneri by Raja di Delhi, Maharashtra, Gujarat, Rajasthan, Kerala, Amadi Telanganani, people message Yanga Kendrick Haxel Mantralena, Mamang Tage Kunmare de Akanaba Torang Paikatuna, no Teneragla by Omicron people Amadi Masibu, Laxina Bahonari. Manipur does Omicron Anova case somehow given a mid currently among the Tena Cravani. Pausation and Gasi Ponari Mamoru pausing them Hauzik, Maibam, Dwijamani lady, Dwijamani. R.K Gorani Manipurda Omicron gi case hengalakpagi wafam leitri haiba Mikhal gi mari lenana center gi leader sing Manipurda lakpagi pau amadi Nagaland da tha taruk amaga Armed Forces Special Powers Act sangdokhibagi pauna Imphal ngasi phongpa pause singi maroiba pawaina phongnari Manipurda Omicron gi case hengalakpagi wafam leitri pung kunmari asida nauna miyoi 38 positive oire haiba pau irei bagda ahanba headline tawduna phongli Manipurda Omicron gi case hengatpa leiti haiba Haxel Bibaki Director Dr. K. Razona Pungtokiba Wafam Isel Express da Anisub Headline Tori. Bharat Omicron Yauna COVID ki Anoba case hengalakli haiba pau Sangai Express English ki Anisub Headline Oiri. Omicron na class 9 digi 12 phawbagi physical class thingzin khre state si da Omicron gi case hengalakpa leitri haiba pau Naharol gi thodang da Anisub Headline Toduna phongli. Manipur da pung kunmari da mi 38 positive oiki siba yaude India da positive oiba lisingama sama marifu hele haiba pau pona famda ani sub headline tawri pawase atei pause singi ahan balamai da suphungnari CM Biren ge lengak lakpadagi development kumang sausile lalhoba lisingama sahum mapan khulai thadoktuna sangsarakre haiba JP nadana phungdokiba wafam naharol ge thodang da ahan headline tawtuna phongli Egg East Policy da Manipurna Corridor Oiduna Saukot Lamzel da Mangzil Thargani Haiba Srinadagi Wafam Isel Express da Ahan Headline Tawri. Aikhoi insurgency pamde stability pami drug pamde sports pami haiba JP Nadana Phungto Kiba Wafam Ponafam da Ahan Headline Tawri. Pawasi People's Chronicle da Su Ani Sub Headline Tawtuna Phongli. Egg East ki Makhada Manipurna Pauna Thong Oiduna Sakutpada Mangzil Thargani Haiba JP Nadagi Wafam Huyalan Pauda Ahan Headline Tawri BJP ki Laingangna Inner Line Permit Sana Handuna Manipur gi Apunba Saktam Ngaktuna Thamba Ngamle Haiba Sri JP Nadagi Wafam Irei Bakta Ani Sub Headline Tawri CM Birena Lusing Balengangna Manipur gi Sakut Thaurangamadi Apunba gi Saktam de Hena Mapangkan Khalale Haiba JP Nadagi Wafam Imphal Free Press da Ani Sub Headline Tawri BJP Nataba Party Singdi Senja Thumjaga Marup Oiri Haiba JP Nadagi Wafam Sanali Bakta Ani Sub Headline Tawduna Phongli Nungaiba Nungaitabana Thanba Lisingani Kunma Thoi Loire Lisingani Kunithoi Hauragani Haiba Pawama Sangai Express Manipuri da Banner Headline Tawri Nagaland da Mihar Mipungi case leading a selecta center na afaspa tha taruk amaga sangdok hankre haiba paw Imphal Free Press da ahan headline tawduna phongli pawasi Sangai Express English kisu ahan headline oiri Tongan ba body singna akan mamawong da protest tawrabasu Nagaland da apaspagi matam sangdok hankre haiba paw People's Chronicle da ahan headline tawri Christmas ki suti waikibadagi singi jila singi oinadi pawse amata phongnadri Gorani Thagachri Dwijamani Aroi pada maroyo paw amukhana BJP ke National President JP Nadana Hairi Manipur Awangnupo Raja Sigi Manungda Masa Maromdom Lepse Bangamba Gateway Amo Oirakli Raja Halsil Bibaki Director Dr. K. Razona Hairi Manipur da Hauju Fawda Omicron gi case amadi hana thengnedri amasung Leibak Aista Omicron gi anoba case lepna hengalagli ba asi yenglaga Haksel Mantralayna Masidagi ngakthoknaba akan bathabuk paikhatle Pauloi jare